asigi khudong sabasi nang aigi punsida anirak suna laaroy aduna khudong sabasi makhan biganu mipum khuding makna khudong sabasi loubi ho lauthok saba adom da nungarba paw ama puduna lakchari anabo yawona sinduna October tha sigi tang 12 da pangthok chagadoriba online bumper house draw asigi ticket thadokpa hojare hairiba online bumper house draw asida saruk yajaningba amadi ticket pambiba ichilnaw singna offline amadi online da lawba yabagi khudongja basu thamjariba pricing di first houseful da Royal Enfield Classic 350 second houseful da Honda Activa 6G first line second line third line Quick 5 amadi 4 corner da paisa ona lupa lising manga thamjari sumna tangi lupa chamakhtana ticket amamam lobiduna thamjariba pricing asigi mapu oibiu hena nungaiba paw mana video asigi maikaida lakpa isilina singidi ticket mama lawjaroi tawgadabu video asibu like number oigidabni comment da adamgi ming laifamna singba hapkadabni aroibada channel asibu subscribe tawbo oigidabni asigi khudongja basimadi offline da di lejaroi online bumper house draw asi 23rd October yumsa gesa numit nungthil pung tarukta channel asida live thaga charaga laujagani adom na offline amadi online gi through the lobiraba ticket sing adom gi yumda nungai na famduna ingna chikna khetchaba yagani matawkram na online da ticket logadage matawkram na price claim tawgani matawkram na yum da lairaga ticket asi khetkani haibana singba khangdaba isilinaw singna comment da link haina isinbiramo online da matawkram na ticket logani matawkram na saruk yagani haibana singba adom da loina takcharake akupa moral khangning ba singna makha da piriba contact number sida contact tawbiu first houseful second houseful amadi atop gi winner singi prize 24 October da adom gi yumda adom gi thongal da anaba yawol timna soiduna thinjarakani karigi damak karama pandam gi damak anaba yawol timna asigumlaba manipur da danatana malem sidasu tawna driba online bumper house draw asi pangthok sinjaribano no haibana chingba anaba pandam gi timda taminasi aigi ming soteba anaba yawol team asigi president ai ticket ta so hapjakre lamdam asida lairaba leihalloisi ima leibak manipur hairiba lamdam asida mataw kramna lairabasi leihalloisige haibana chingba aigi yawoloisinga munna khannaraba tanaraba matungda online bumper house draw asi pangthoksabani hairiba online bumper house draw aigi yawoloisinga punna sumaina sinjaribisida miyamna su mating pangbiu miyamna su support tawbiu lamdam asi hena chawkhatpa lamdam ama oinabagi damak online bumper house draw si pangthoksabani asida miyamna su lana lobiganu aduga haijaningbadi sinjaribisida miyamna lana khanduna lana lobiduna fattabaromda hana pauthokpiganu haibasi matangdi thamjaningi hairiba singasi thamjaraga ai matangsida tensinjarage video asibu yengbiriba miyam pumnamakta wahai mani ta thamjaramge lairabana thallaba lamdam sida asumaina lairaba yadi haina pukjil chawraba anaba yawol timna sinduna lupa chama sikhakna gari macha amagi mapu amamam ohendigidawre anaba yawol timbusu haingai letana thagachari makha tana asidigi henna sinba ngambasu oibiyu anaba yawol timna sinbiraba si lairaba akhoi gidamakta kanai or kanadi haiba video asibu yengbiriba mipum khuding makna comment section da haibiramu video asi loirapada anaba yawol timna sinjariba online bumper house draw asigi ticket asi pathoksage yengbiriba miyampum namagna su pabiu screen sida makoi gi ticket asi thokhanjarake online bumper house draw in ad of lairaba yade organized by anaba yawol date 23 October 2025 time
6 p.m. live on YouTube channel Samaram Guys. Attractive price list. First houseful Royal Enfield Classic 350. Second houseful Honda Activa 6G. First line rupees 5,000. Second line rupees 5,000. Third line rupees 5,000. Quick 5 rupees 5,000. Four corner rupees 5,000. Lupa sama khakna ticket amamam lobiduna thamjariba pricing asigi mapu obiu amuka suning singjage video asigi maikaida lakwa isilinaw singidi ticket mamal lawzaroi tawgadabu video asibu like number oigadabni comment da adamgi ming leifamna chingba hapsagadabni aduga aroibada channel asibu subscribe tawba oigadabni love you lupa sama online da Housie sin bahona bro na taicha daba imana pok pudi tazarakdri la jaba yaroi ga kai itaw nai raba singdagi lupa chama sama da suthoga lot ki ga daba mi ngaktani oi da pa daba muthadui da yengning de itaw adu kahak na phatna su khan thinu da lamdam se afaba tawba achumba tawba kanglup singsu lairabani ni taw simakoina silise lairaba koigidi yamna kane haina lawi ko itaw oilabani laipun Housie law kibudu itaw kaubirabo house puda bullet thamina ticket ta hapaga irakana cycle houseful की price है कोई ना उसी ने lobby की बता रहे second captain नमक खामंगवनी ना अदुम थाव करो सो पुथरान ticket तो कहीं न bullet houseful bullet नहीं दा ticket ता होइने आइना first line की price claim तो कुला कुदा ticket चित्री आय ब्रा कई दो हाय ब्रा line की price तो थमदे ना हाय रखो मिया नेरा अनंग सुरा अनंग की न कहीं first line first line जो थमदे कौर मखा ticket तरी याविदा वारो बिबिया दे मैम ticket तब दी लोइना line सुना थमजाबने कोई अदुबो मसीज ticket set pa khara wat pa degi koi line sing do loin long thong charaga itaw kari kari wersu antang dolan jaw di lai bu gi gumna di odo mande dolan jaw se paisa ting da bida video asibu like subscribe comment tawraga ticket free da lowi ya so husi ta hai du di aduna ni itaw ai ne dolan jaw se sigi video se like comment subscribe tawraga ticket ama free da lawrgane yaw da biya live game gi ta phai hotna view taw ai di asi gum se kya kai no trebo nai leina bi sun lo ne kam nai leina bi